Ahan badamaro ibapau. Manipur da mikok thigani haiduna tawriba si yamna matam chadaba mani haina campaign for just and fair delimitation ki convener Jitendra Ningombana haikre. Kurumjari Am-Istv ki Manipuri pamit yang tabri basingbu taram nokchori pausandong na pizari. Manipur da mikok thigani haiduna tawriba si yamna matam chadaba amani haina campaign for just and fair delimitation ki convener Jitendra Ningombana Thobal district ki Hairok part 2 Moirang Tamlaikai talaiba Sporting Youth Club SYC Safonglak paginipa laksuba mapokumon thoramda haikre. Club asigi lampakta pangthok pagi thoram aduda Jitendra Ningombana makhatana haikibada NRC tawdana mikok thiba tarabadi iramdam asida laisin kraba mitop sing khandok pangamlaroi mikok thidringaida aikoi miyam amata oina punduna achauba iho amahauba tare Hauzik campaign for just and fair delimitation iramdamgi mihut sing unaduna wari sabagi thabak chathari lubasigi thaumi singna Hairok ACG MLA Dr. Thoksam Radhesham Manipur Assembly ki speaker Saityabrata chingba unaduna wari sabagi thabak chathakre mihut sing asida luf ki maikaidagi iramdam asida NRC tawbina balairiba mihut sing punsinduna warep lobinabasu taksillankhre Mamang chahi lesingani kunmanga ki December 15 da Home Minister Am-Istv amadi December 16 ta Governor da mikok thidringaida NRC hana tawbiu haiba yauna point manga yauba memorandum ama pishinkre thabagoina paikhalakpadi udri mitop khandok naba haijaringai chairak asidani mitop singna landaraktuna iramdam asida chahi ani helaklaba lal hauzik thokliba asini Hauzik tawgadawriba census asida yumkok hana thirakani amadi mikok thirakpada hauzik lairiba mitop sing asi yauna thikrabadi amuk khandokpa ngamlaroi aduna miyam sem saduna leibiu isagi tawdaba yadraba amani khanbiduna lakadawriba February gi aroi bachaiwalda natraga March ki ahan bachaiwalda changsilakpa miyam gi ihoda sarukyamina se haikhi Nupi mana angang popo ya duse sahi muda amu khaduna droba moida changchade moji khola ko changchadu yengu da angang tare di chang pok de meba hari bim sing jackson kribasi amu kana se to view hodana national register of citizens here must implement of your government India da haibada tabidre aduna hoksiksi ekode mang da taduna resi lan manung degi lan gi hek mamang unsum lan gi manung degi anak ko phangna asong gi leibak degi Myanmar dagi mi mayama sanga khre se ekoi sana su kange mamanga ida mokogi kuki in bi Manipur na nei bodo kuki singi mokogi or CS wasing mayam da adugi apru modu ka koi tawkanda mayama ma leire hadana ekoi na musu kawana control to godi ge haina khanna na kutan jane adu da lan to jen ge ne ma chana hekal ki bo mayam sing do mikok thi bo matamda yoksin ki bo dargadi ekoi ne nasi mitu ne ne lauri se mitu ne habi yar roiba Karina, India ke citizen amu oi kon gidore mikok thibudi yau kibutaragdi legally makose citizen of India oi greba Thauramadu club asina konba mafamda laiba nupa nupi ahal kuntra romda ningtham khudol oina kambal amamam pikhi Agriculture Department के Joint Secretary MD Yasser Khan Nathazaba Pirakiba Wafam Lakliba January Gitang Tara Faubada Tabakta Ontoktrabadi January Gitang Tara Humdoidagi Makal Maka Kyage Kongjang Yauna Akanba Kongjang Hauragani Haina Moirang Kendra Apunba Lomi Sinmi Amasung Nupilu Famadi Kumbi Lomi Lufna Hairi Jahi Faraklaba Iranga Sena Maram Oiraga Chinkong Chingyaga Naknana Laiba Maitegi Low Unaba Yadraba Lofam Singi Lomi Singi Damak Lengak Napiba Compensation Fangdana Lairibagi matangda Moirang Talaiba Moirang Konungda Pangthokpa Lomi Singi Oiba Mifam Amada Moirang Kendra Apunba Lomi Sinmi Amasung Nupi Lufki Secretary L Manglemna Makhatana Fongdora Kibada Irang Asina Maram Oiraga Bisnupur District Lawfam Ekar Lising Manga Hena Hauzik Law Panba ngamdana lairiba lomi singi compensation numit 10 gi manungda award pa pigani haina Agriculture Department ke Joint Secretary Lomi Lupta thazaba pirakhiba hauzik fawba thabakta onthoktriba se athubada thabakta onthokpiu haikhi mifamaduna warep kaya lawbaga loinana warep sing adugi manungda hanna lawkhiba warep sing amukhanna lawkhi Maitei gi lawfam kya kuke singna lawsiliba se kalu amadi lisingani kuntaru ki lawpan bangamba lengakna
सिनगदबनी लिसिंग अनि कुलहुमदोय अमदी लिसिंग अनि कुनमरी की पिथोक्तना लैरिबा लौमेसिंग कंपेंसेशन मतम चाना पिथोकदबनी अमदी मतम ग चुनना हेनगतकदबनी कुकी न थुगाई के बाद दाम सिंह सेमजिल हनबना चिंगबा असिनी हारिबो वाफम सिंह असे मणिपुर लेंगा के चीफ सेक्रेटरी दा खंगल मतुंग डेप्यूटी सेक्रेटरी होमना ऑर्डर थोकलबसु हौजिक फावबा थबक होइना मरी लेनबा डिपार्टमेंट पांगथोक्तना लैरिबा से लौमेसिंग की खोंजंग ngaibani haike कुकी न थुगाइबिरंबा लखों कई अममा लैरिबा लफम सिंगे कैपेंसेशन से पीनब वरेप तारे लौरगा अखोय चीफ सेक्रेटरी पीजबनी चीफ सेक्रेटरी ना अखोय वरेप सिंग अदु लौबिरगा हजिक ऑर्डर अमा थोए उतंग तरा बौगी मनुंग सिदा जॉइंट सेक्रेटरी ना यारबदी लौमुई सिंगजी लेहुरिब सिंगे सेमजिन सजिलगा होम द थारगे हाइना यानबदगी अखोय ngasi फावो ngaiduna lakli adubo longmi singchina hena waba matam usilakpanina senjreba longmi luki secretary amadi executive khudingmokta habirapadi ngasi मिफम से तंग तरा की मतुंगदगी तब थब तारबदी अखोय एजिटेशन तौरसी हाइदना निसिंगुकदगी ngasi की मिफम से फमबने मतुंग तरकपदा यानदब लैरबदी ngasi की मिफम ना तंग तरा होमदोइदगी खोंजंग तंगसिलगनी मखल मथेल कयागी हाइबे फिरेप अमसु लौजरे हाइना खंगनजरी पाउगी मरथना तनबा ब्रेक अमतंग लोमिनसे मतम की नुंगसित नुंगसा अमदि अइंग साना मरम मोइरगा लोक तुंगबा सिंग थोहली पुमना अनबंग Capidon Cup Syrup 100% Herbal Product ni lok khubada natana nak mahi chelaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Ibe makigano Alda betamo Sige yun se next time tina check sin na laksilaga tamgrobani ne Dada lang se Juhar habaga amta kiderbo Asumna mayam na machalbo ngapshan lugum masigi yung masibu asoyangan pokadabagi next time tina ngapseli next TMT Johar habading ngakok na basembani Zaman technology siya na concrete katok na tinaba matamda kapang amuk pihena hengal adli TMT strength is in the quick Honglagli ba punsigi lambi sida aray ba chaba yaba makai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक इतुंगदा तरामनोक चरी मखताबा पाव पिजरी बीजेपी मणिपुर की प्रेसिडेंट ओइरंबा सकनाइरबा बीजेपी की लुचुंगबा अमा ओइबदा नतना थांगमैबन केंद्रदा एमएलए ओइरमलबा मैनम वोरोट मतम खरा मसागे अनाबा मन नादुना लेरमलबा मतुंगदा ngasi मसा के मयुमदा लेखिद्रे मैनम वोरोट न लेखिदबदा बीजेपी की नेशनल स्पोक्सपर्सन डॉक्टर संबित पात्रना अवापा फुंगदोरकले महाग बीजेपी मणिपुर मपांगल कनखटनबा होटनबदा अचौबा थौदांग लौरंबा मिसक अमनि हाइरे अमरोमदा लुचिंगबासिना लेखिदबदा हानगी चीफ मिनिस्टर एन बिरेना अवाबा फोंदोरकले सोशल मीडिया दा थागतपा पोस्ट समदा एन बिरेना लुचिंगबासी डेमोक्रेटिक वैल्यू खंगबा मणिपुर दा चौखत थौरांग अमदी अमता ओइना हिंगमिना नबा होटनबदा चोकथबा नाइदना होटनखिबा लुचिंगबा अमनि हाइरे महाक न लेखिदबदा इमुंग मनुंगना नंगहौरिबा अवाबदा सरुकियारी हाइरे लोसिलकपदा मरिबा पाव मुखहना पिजरी मणिपुरदा मिकोक थीगनी हाइदुना तौरिबा से यामना मतंग मतम चादबा मनी हाइना कैंपेन फॉर जस्ट एंड फेयर डिलिमिटेशन की कन्वेनर जितेंद्र निंगोंबन हाइख्रे हौजिक फाउगे ओइना Am-Istv संदोक चो मणिपुरी पाव मतंग असिदा लोसिनजरे मिदेंग ताबरी बपुमना मपो अमुका हना खुरुमजरे